ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯐꯝ ꯑꯃꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯀꯗꯤꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯖꯥꯠꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯑꯖꯦꯜ ꯀꯧꯏ꯫ ꯑꯗꯨꯒ ꯀꯗꯤꯁꯀꯤ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯤ ꯃꯊꯟꯇ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔꯐꯥꯟ ꯒꯔꯜꯒꯨꯝꯕ ꯍꯥꯏꯇꯥꯔꯦ, ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯑꯛꯁꯥ ꯀꯧꯏ꯫ ꯑꯖꯦꯜꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯋꯥꯡ ꯆꯥꯎꯗꯅ, ꯑꯗꯒꯤ ꯃꯁꯥ ꯃꯎꯒ ꯐꯗꯅ, ꯑꯗꯒꯤ ꯃꯁꯝꯒꯁꯤ ꯃꯨꯔꯞꯀ ꯇꯧꯔꯒ, ꯃꯃꯤꯠꯀꯁꯤ ꯌꯦꯡꯕꯗ ꯃꯨꯔꯞꯀ ꯇꯧꯔꯒ ꯌꯥꯝ ꯍꯦꯟꯅ ꯐꯖꯕ, ꯍꯦꯟꯁꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯛꯁꯥꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯩ, ꯃꯃꯤꯠꯀꯁꯤ ꯇꯔꯥꯎꯔꯗꯅ, ꯕ꯭ꯂꯨ ꯃꯆꯨꯒ ꯆꯪꯉꯗꯅ, ꯑꯗꯒꯤ ꯃꯁꯝꯒꯁꯤ ꯒꯣꯜꯗꯟ ꯃꯆꯨꯒ ꯆꯪꯉꯒ ꯁꯅꯥ ꯃꯆꯨꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯍꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ, ꯍꯜꯂꯕꯗ ꯑꯖꯦꯜꯅ ꯊꯥ ꯑꯃꯅꯤ ꯃꯉꯥꯏꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯥꯟꯅꯔꯦ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕ, ꯆꯥꯔꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ, ꯆꯠꯂꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ, ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ, ꯇꯠꯅ ꯊꯥꯅꯗꯕ ꯍꯥꯏꯇꯥꯔꯦ, ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯔꯒꯇ ꯂꯩꯕ꯫ ꯁꯨꯃꯥꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯇꯧꯁꯤ ꯎꯔꯒ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯏꯅ ꯈꯟꯖꯩꯕ ꯋꯥꯈꯟꯗ, ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯑꯕ ꯃꯇꯝꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯃꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯃꯌꯥꯝꯅ ꯈꯜꯂꯦꯕ, ꯃꯌꯥꯝꯅ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯏ ꯃꯊꯛꯇ ꯃꯕꯥꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯁꯨ ꯂꯩꯃꯤꯟꯅꯕ꯫ ꯁꯨꯃꯥꯏꯅ ꯃꯇꯝꯁꯦ ꯁꯨꯝ ꯍꯧꯈ꯭ꯔ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯥꯎꯈꯠꯂꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯗꯅ, ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯐꯖꯕ, ꯀꯩ ꯍꯥꯏꯅꯤ, ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯖꯦꯜꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯥꯔꯛꯑꯝꯃꯦꯕ꯫ ꯑꯗꯒꯤ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦꯕ, ꯃꯥꯒꯤ ꯄꯥꯎꯁꯤ ꯂꯣꯏ ꯇꯥꯔꯦꯕ꯫ ꯑꯖꯦꯜꯁꯦ ꯅꯥꯔꯦꯅꯦ, ꯑꯖꯦꯜ ꯅꯥꯔꯦ ꯍꯥꯏꯕꯁꯦ ꯄꯥꯎꯁꯦ ꯂꯣꯏꯅ ꯈꯪꯅꯔꯦꯕ꯫ ꯑꯗꯨꯒ ꯑꯖꯦꯜꯁꯦ ꯃꯥꯁꯦ ꯃꯁꯥ ꯃꯊꯟꯇ ꯃꯥ ꯁꯤꯖꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ, ꯃꯥ ꯁꯤꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯦꯕ꯫ ꯍꯥꯏꯔꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯅꯥꯕꯕꯨ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯈꯔ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯖꯥꯠꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯁꯔꯒꯗꯤ ꯌꯥꯝꯅ ꯐꯖꯩ, ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯁꯔꯒꯗꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤꯃꯊꯧ ꯇꯥꯗꯦ, ꯊꯕꯛ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯈꯤꯕꯁꯤꯅ ꯃꯇꯝ ꯁꯥꯡꯅ ꯇꯨꯝꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯖꯦꯜꯗ ꯍꯧꯖꯤꯛꯀꯤ ꯑꯍꯜꯁꯤꯅ ꯂꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏ ꯀꯣꯛꯁꯤꯗ ꯆꯨꯁꯜꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ, ꯃꯥ ꯁꯤꯔꯕꯅꯤ, ꯑꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯆꯨꯔꯒ ꯂꯩꯈ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯗ ꯍꯥꯟꯅ ꯍꯩꯅꯤꯡꯕ ꯐꯥꯎꯔꯝꯕꯗꯨꯁꯨ ꯍꯩꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯦ, ꯃꯁꯥꯗ ꯏꯇꯟ ꯇꯟꯊꯕ, ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯛꯑꯦ꯫ ꯍꯥꯟꯅ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯝꯕꯗꯨꯁꯨ ꯍꯧꯒꯠꯂꯛꯇ꯭ꯔꯦ, ꯌꯥꯍꯧꯒ ꯊꯦꯡ ꯍꯧꯒꯠꯇꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯋꯥꯈꯜꯒ ꯐꯥꯎꯗ꯭ꯔꯦ, ꯃꯉꯣꯟꯗ ꯃꯁꯥꯗ ꯌꯥꯝ ꯇꯟꯕ꯫ ꯑꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ, ꯃꯄꯥꯁꯤ ꯀꯩꯅꯣꯅꯦ, ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯁꯨꯃꯥꯏꯅ ꯃꯄꯥꯅ ꯇꯧꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯔꯒꯗꯕꯁꯦ, ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯗꯕꯁꯦ, ꯍꯥꯏꯕꯗꯤ ꯃꯆꯥ ꯐꯪꯉꯤ, ꯑꯖꯦꯜ ꯈꯤꯇꯪꯅꯤ ꯌꯥꯎꯔꯤꯁꯦ, ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯣꯏ ꯇꯥꯕꯁꯦ ꯍꯧꯅꯁꯥꯅꯦꯕ꯫ ꯃꯥꯅ ꯂꯣꯏ ꯄꯨꯒꯗꯕꯁꯦ ꯃꯥꯅ ꯈꯪꯅ ꯁꯤꯐꯧꯗ ꯃꯉꯣꯟꯗ ꯍꯩꯅꯕ ꯐꯥꯎꯗ꯭ꯔꯦꯕ, ꯊꯕꯛꯀꯁꯦ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯒꯤ ꯃꯍꯥꯛꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯔꯒꯒꯤ ꯂꯩꯀꯣꯜꯗ, ꯁꯔꯒꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ, ꯃꯥ ꯁꯤꯔꯒ ꯆꯠꯄ ꯍꯥꯏꯕ ꯂꯝꯕꯤꯁꯦ, ꯃꯁꯤ ꯈꯛꯇꯪ ꯃꯥꯅꯅꯦ ꯈꯣꯏꯗꯥꯖꯔꯤꯁꯦ, ꯃꯥꯅ ꯄꯥꯝꯖꯔꯤꯁꯦ꯫ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯋꯥꯈꯜꯗꯗꯤ ꯑꯁꯤꯕꯒꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯟꯗꯨꯅꯇ ꯂꯩꯔꯦꯕ꯫
ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯁꯤꯅ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯁꯤꯔꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯖꯦꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯦ ꯎꯔꯨꯔꯒ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ꯫ ꯑꯣ, ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥꯁꯦ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ, ꯃꯥꯒꯤ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ꯫ ꯃꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩꯌꯦꯕ, ꯏꯆꯥꯅꯨꯄꯥ ꯅꯍꯥꯛꯁꯦ ꯑꯁꯤꯕ ꯅꯠꯇꯦꯅꯦ, ꯊꯋꯥꯏ ꯄꯥꯟꯕꯅꯦ, ꯍꯤꯡꯉꯤꯕꯅꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕꯤꯗꯅ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯃꯇꯝ ꯄꯨꯝꯕꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯉꯣꯟꯗ ꯃꯆꯥꯗ ꯍꯥꯏꯕꯤꯌꯦꯕ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯊꯥꯖꯗꯕ, ꯃꯥꯁꯤ ꯑꯍꯤꯡꯕ ꯅꯠꯇꯦ, ꯃꯥ ꯑꯁꯤꯕꯅꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯊꯥꯖꯔ ꯂꯩꯔꯦ꯫ ꯃꯉꯣꯟꯗ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯔꯒ ꯂꯩꯔꯦꯕ ꯑꯖꯦꯜꯗꯤ꯫ ꯑꯗꯨꯒ ꯑꯖꯦꯜꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯁꯦ ꯐꯨꯝꯖꯟꯗ꯭ꯔꯤꯁꯦ? ꯑꯩꯁꯦ ꯁꯤꯔꯕ ꯃꯤꯅꯦ, ꯑꯩꯕꯨ ꯄꯣꯠꯂꯣꯏꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯅꯣꯏ ꯌꯥꯝ ꯐꯠꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯆꯤꯡꯕ ꯃꯃꯥ ꯃꯄꯥꯗ ꯃꯥꯅ ꯍꯥꯏꯔꯦꯕ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯖꯦꯜꯒ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯂꯩꯅꯥꯁꯦ, ꯃꯥ ꯃꯁꯥ ꯁꯣꯛꯊꯕ, ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯛꯇꯔꯁꯦ ꯃꯌꯥꯝ ꯑꯃ ꯃꯈꯟ ꯇꯥꯟꯅꯔꯦ꯫ ꯑꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯦ, ꯅꯪ ꯁꯤꯕ ꯅꯠꯇꯦ, ꯅꯪ ꯍꯤꯡꯉꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯔꯦꯕ꯫ ꯑꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯁꯤꯅ, ꯅꯪꯁꯦ ꯁꯤꯕ ꯅꯠꯇꯦ, ꯁꯤꯕ ꯃꯤꯗꯤ ꯆꯥꯒꯗꯕ ꯊꯛꯀꯗꯕ ꯅꯠꯇꯦ, ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯕ ꯅꯠꯇꯦ, ꯅꯪꯗꯤ ꯋꯥ ꯉꯥꯡꯉꯤꯁꯤꯗꯤ, ꯅꯪꯗꯤ ꯆꯥ ꯊꯛꯇꯅ ꯇꯧꯔꯤꯁꯤꯗꯤꯅ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯕꯤꯔꯦꯕ꯫ ꯑꯗꯨꯗꯒꯤ ꯑꯖꯦꯜꯁꯨ ꯃꯉꯣꯟꯗ ꯃꯁꯥꯗ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯍꯟꯊꯔꯛꯑꯦ, ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯐꯖꯅ ꯉꯥꯡꯉꯛꯇ꯭ꯔꯦ, ꯇꯞꯅ ꯇꯞꯅ ꯁꯨꯝ ꯍꯟꯊꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯖꯦꯜꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯥ ꯊꯤꯔꯦꯕ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯇꯧꯔꯤꯁꯤꯕꯣ, ꯃꯥꯁꯤꯕꯨ ꯁꯣꯏꯗꯅ ꯁꯤꯔꯒꯗ꯭ꯔꯅ ꯍꯥꯟꯅꯒꯤ ꯃꯊꯛꯇ ꯑꯋꯥꯕꯒꯤ ꯃꯊꯛꯇꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯁꯜꯂꯦꯕ꯫ ꯃꯆꯥꯅ ꯆꯥꯗ ꯊꯛꯇꯕ ꯇꯧꯔꯛꯄ, ꯋꯥꯒꯁꯤ ꯌꯥꯝ ꯐꯖꯅ ꯉꯥꯡꯉꯛꯇꯕ, ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯔꯛꯑꯦ, ꯅꯨꯡꯉꯥꯏꯇꯔꯦ꯫ ꯑꯗꯨꯒ ꯑꯖꯦꯜꯁꯦ ꯍꯦꯟꯅ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯀꯗꯤꯁꯅ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ, ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯕ ꯗꯣꯛꯇꯔ ꯌꯨꯠꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯥꯁꯤ ꯇꯥꯟꯅꯔꯦꯕ꯫ ꯗꯣꯛꯇꯔ ꯌꯨꯠꯁꯇ ꯃꯥꯒꯤ ꯃꯆꯥꯒꯤ ꯊꯣꯛꯏꯕ, ꯃꯥꯒꯤ ꯃꯆꯥꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯆꯥꯒꯤ ꯑꯅꯥꯕꯁꯤꯡꯁꯦ ꯂꯣꯏꯅ ꯁꯨꯒꯥꯏꯅ ꯇꯥꯛꯑꯦ, ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯂꯣꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯒꯤ ꯗꯣꯛꯇꯔꯁꯤꯅ, ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ, ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯐꯍꯟꯒꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯋꯥꯁꯛꯇꯅ ꯈꯣꯠꯇꯅ ꯊꯥꯖꯕ ꯑꯃ ꯄꯤꯔꯦ ꯀꯗꯤꯁꯇ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯍꯟꯒꯗꯕ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ, ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯊꯕꯛ ꯈꯔꯗꯤ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯀꯗꯤꯁꯁꯤꯗ ꯗꯣꯛꯇꯔ ꯌꯨꯠꯁꯤꯅ ꯍꯥꯏꯔꯦꯕ꯫ ꯑꯗꯒꯤ ꯀꯗꯤꯁꯁꯨ ꯌꯥꯔꯦ, ꯃꯣꯏꯅ ꯍꯥꯏꯕ ꯃꯥꯅ ꯄꯥꯝꯃꯤꯁꯤꯡꯗꯣ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯀꯗꯤꯁꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯋꯥꯔꯤꯁꯦ ꯂꯣꯏ ꯇꯧꯔꯦ꯫ ꯗꯣꯛꯇꯔꯅ ꯄꯥꯝꯃꯤꯁꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯏꯟꯒꯗꯧꯅꯤ, ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯂꯣꯏ ꯁꯤꯟꯅꯔꯦ, ꯂꯣꯏꯅ ꯋꯥꯁꯦ ꯈꯟꯅꯔꯦ꯫ ꯑꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯣꯛꯇꯔ ꯌꯨꯠꯁꯦ ꯉꯁꯥꯏꯒꯤ ꯑꯖꯦꯜꯒꯤ ꯔꯨꯝꯗ ꯆꯪꯉꯦ, ꯑꯖꯦꯜꯒꯤ ꯀꯥꯗ ꯆꯪꯉꯦ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯌꯥꯝꯅ ꯁꯣꯜꯂꯕ, ꯃꯁꯥ ꯏꯇꯟ ꯇꯟꯗꯕ, ꯑꯗꯒꯤ ꯃꯁꯥꯁꯦ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯁꯥ ꯀꯪꯁꯤꯜꯂꯒ ꯇꯧꯕ, ꯑꯗꯨꯃꯥꯏꯅ ꯑꯖꯦꯜꯅ ꯍꯤꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯗꯣꯛꯇꯔꯁꯤꯅ ꯍꯥꯏꯔꯦꯕ ꯃꯉꯣꯟꯗ ꯌꯦꯡꯉꯒ, ꯀꯔꯤꯅꯣ ꯅꯣꯏꯅ ꯌꯨꯝꯁꯤꯗ ꯑꯁꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯊꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯥꯁꯦ ꯄꯣꯠꯂꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣꯅꯦ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯅ ꯂꯥꯎꯔꯒ ꯃꯌꯥꯝ ꯇꯥꯅꯕ ꯍꯥꯏꯔꯛꯑꯦꯕ꯫ ꯑꯗꯒꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯗꯤ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯛꯑꯦꯕ꯫ ꯑꯗꯨꯕꯨ ꯑꯖꯦꯜꯗꯤ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠꯀꯦ ꯇꯧꯔꯒ ꯃꯥꯅ ꯍꯥꯏꯔꯦꯕ, ꯅꯪ ꯈꯪꯉꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯨꯝꯃꯝꯃꯅꯤ, ꯑꯩꯁꯦ ꯑꯅꯥꯕ ꯅꯠꯇꯦ, ꯑꯩꯁꯦ ꯑꯍꯤꯡꯕ ꯅꯠꯇꯦ, ꯑꯩꯁꯦ ꯑꯁꯤꯕꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯨꯝꯃꯦꯅ ꯃꯥꯅ ꯑꯖꯦꯜꯅ ꯍꯥꯏꯖꯔꯦꯕ꯫ ꯑꯗꯩ ꯁꯨꯝ ꯇꯧꯗꯅ ꯗꯣꯛꯇꯔꯁꯤꯅ ꯀꯗꯤꯁꯇ ꯍꯥꯏꯔꯦ, ꯌꯨꯝ ꯑꯁꯤꯗ ꯊꯧꯔꯥꯡ ꯇꯧꯔꯣ, ꯁꯔꯒꯒꯤ ꯇꯥꯏꯞꯇ, ꯁꯔꯒꯒꯤ ꯃꯁꯛ ꯃꯑꯣꯡ ꯂꯧꯔꯒ ꯌꯥꯝꯅ ꯃꯥꯅ ꯀꯥ ꯑꯁꯤꯗ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯅ ꯇꯧꯔꯣ, ꯐꯛꯂꯥꯡꯗꯒꯁꯦ ꯑꯉꯧꯕ ꯑꯃꯁꯨ ꯉꯥꯛꯇ ꯑꯣꯏꯍꯟꯗꯅ, ꯑꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯒꯗꯕ ꯃꯤꯁꯤꯡꯗꯁꯨ ꯃꯁꯥꯒ ꯄꯥꯟꯁꯤꯟꯗꯅ ꯈꯣꯠꯇꯅ ꯁꯔꯒꯗ ꯂꯩꯕ ꯂꯥꯏꯁꯤꯡꯒ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯝ ꯁꯥꯔꯣꯅ ꯍꯥꯏꯗꯅꯆꯤꯡꯕ ꯐꯖꯅ ꯁꯦꯝꯍꯜꯂꯦ꯫ ꯑꯗꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯒ ꯐꯤꯁꯤꯅ ꯄꯔꯗꯥ ꯐꯤ ꯑꯉꯧ ꯊꯥꯗꯔꯒ ꯐꯖꯅ ꯁꯔꯒꯒꯤ ꯇꯥꯏꯞꯇ ꯁꯥꯔꯦ꯫ ꯑꯗꯨꯒ ꯀꯦꯟꯗꯜꯁꯦ ꯑꯗꯨꯝ ꯆꯥꯛꯍꯜꯂꯒ ꯊꯝꯃꯦ, ꯑꯌꯨꯛꯇꯁꯨ ꯆꯥꯛꯍꯟꯕ, ꯅꯨꯡꯗꯥꯡꯗꯁꯨ ꯆꯥꯛꯍꯟꯕ, ꯑꯗꯨꯝ ꯀꯦꯟꯗꯜꯁꯦ ꯃꯨꯠꯍꯟꯕ ꯌꯥꯗꯦ, ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯔꯒꯒ ꯆꯞ ꯃꯥꯟꯅꯅ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯗꯣꯛꯇꯔꯁꯤꯅ ꯂꯣꯏꯅ ꯍꯥꯏꯔ ꯃꯇꯨꯡꯗ ꯀꯗꯤꯁꯅꯁꯨ ꯏꯜꯂꯦ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯡꯁꯤꯡꯒ ꯄꯥꯡꯊꯣꯛꯑꯦ ꯇꯧꯔꯦ꯫
ꯑꯗꯨꯒ ꯑꯖꯦꯜꯁꯦ ꯀꯨ ꯑꯃꯗ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯣꯂꯣꯏꯕꯒꯤ ꯊꯧꯔꯝꯁꯦ ꯃꯥꯁꯦ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯦ ꯑꯗꯒꯤ ꯑꯖꯦꯜꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯐꯪꯂꯕ ꯀꯥ ꯑꯃꯗ ꯂꯩꯔꯝꯕꯁꯦ ꯃꯥꯅ ꯊꯦꯡꯅꯔꯦꯕ ꯑꯗꯨꯒ ꯃꯥ ꯃꯁꯅꯗ ꯉꯛꯑꯒ ꯍꯪꯖꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯍꯪꯉꯦ ꯃꯅꯥꯏ ꯃꯁꯦꯟ ꯁꯦꯕꯥ ꯇꯧꯕ ꯑꯃ ꯃꯅꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯥꯒ ꯄꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯑꯦ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯁꯔꯒ ꯂꯩꯀꯣꯜꯗꯅꯤ ꯁꯔꯒꯗꯅꯤ ꯑꯗꯒꯤ ꯑꯖꯦꯜꯅ ꯍꯥꯏꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯥꯒꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯅꯥꯏꯗꯨꯅ ꯈꯨꯕꯥꯛꯅ ꯑꯃꯨꯛꯇꯪ ꯈꯨꯕ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯃꯅꯥꯏ ꯃꯁꯦꯜ ꯈꯔꯅ ꯄꯨꯔꯒ ꯆꯪꯉꯛꯑꯦꯕ ꯁꯥ ꯊꯣꯡꯕ ꯑꯗꯒꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡ ꯏꯟꯖꯥꯡꯁꯤꯡ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯃꯥꯟꯕ ꯑꯃꯗ ꯉꯁꯥꯏꯒꯤ ꯌꯨꯒꯁꯨ ꯌꯥꯎꯔꯦ ꯌꯥꯝꯅ ꯅꯥꯟꯅ ꯄꯨꯊꯣꯔꯛꯑꯦꯕ ꯍꯥꯏꯔꯤꯕꯁꯤꯡ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯑꯖꯦꯜꯅ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯆꯥꯔꯦ ꯂꯣꯏꯅ ꯆꯥꯁꯜꯂꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯦ ꯄꯣꯊꯥꯈ꯭ꯔꯦ ꯃꯥꯁꯦ ꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯇꯔꯁꯤꯡ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯁꯦ ꯑꯃꯠꯇ ꯍꯥꯡꯗꯣꯛꯄ ꯂꯩꯔꯝꯗꯦ ꯃꯥ ꯉꯁꯥꯏ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯃꯦꯕ ꯀꯦꯟꯗꯟꯒꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯆꯥꯛꯑꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯃꯅꯥꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯨꯛ ꯆꯥꯅꯕ ꯍꯩ ꯔꯥꯒ ꯄꯨꯗꯅ ꯈꯣꯠꯇꯅ ꯆꯪꯉꯛꯑꯦ ꯌꯨꯒꯁꯨ ꯄꯨꯁꯜꯂꯛꯑꯦ ꯑꯗꯨꯒꯤ ꯁꯥ ꯉꯥꯒꯁꯨ ꯄꯨꯁꯜꯂꯛꯑꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯖꯦꯜꯅ ꯑꯃꯨꯛ ꯆꯞ ꯆꯥꯅ ꯆꯥꯔꯦꯕ ꯑꯗꯒꯤ ꯑꯖꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯁꯤ ꯅꯠꯇꯕ ꯑꯗꯒꯤ ꯁꯪꯒꯣꯝꯒꯨꯝꯕ ꯑꯗꯒꯤ ꯀꯣꯐꯤꯒꯨꯝꯕ ꯕ꯭ꯔꯦꯗꯀꯨꯝꯕ ꯑꯗꯒꯤ ꯕꯇꯔꯅꯆꯤꯡꯕ ꯑꯇꯩ ꯆꯥꯕ ꯌꯥꯕ ꯑꯇꯩꯗꯤ ꯂꯩꯇꯕ꯭ꯔꯅ ꯍꯪꯉꯦ ꯑꯗꯒꯤ ꯃꯅꯥꯏꯁꯤꯅ ꯍꯥꯏꯔꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯩꯇꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯪꯉꯦ ꯀꯔꯤꯅꯣ ꯁꯔꯒꯁꯤꯗꯕꯨ ꯆꯞ ꯃꯥꯟꯅꯕ ꯆꯤꯟꯖꯥꯛꯁꯤꯕꯨ ꯑꯗꯨꯝ ꯆꯥꯕ꯭ꯔꯥ ꯑꯗꯨꯒ ꯃꯅꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯣꯏ ꯆꯥꯏ ꯃꯐꯝ ꯑꯁꯤꯗꯗꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇꯨꯅ ꯑꯗꯨꯝ ꯍꯣꯡꯗꯕꯤꯗ ꯑꯗꯨꯝ ꯆꯥꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯖꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯁꯤꯗ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯂꯩꯇꯕ꯭ꯔꯥ ꯅꯣꯡ ꯑꯃꯨꯛ ꯉꯥꯟꯕ ꯅꯨꯃꯤꯠ ꯑꯃꯨꯛ ꯇꯥꯕ ꯍꯥꯏꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ꯭ꯔꯥꯅ ꯍꯪꯉꯤ ꯑꯗꯨꯒ ꯃꯅꯥꯏꯗꯨꯅ ꯂꯩꯇꯦ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯨꯃꯤꯠ ꯇꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯣꯡꯉꯥꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯃꯗ ꯑꯗꯨꯝ ꯂꯩꯌꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯑꯖꯦꯜꯁꯦ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯕ ꯉꯁꯥꯏꯒꯤ ꯆꯥꯈꯤꯕ ꯊꯛꯈꯤꯕ ꯃꯌꯥꯝꯗꯣ ꯁꯥ ꯆꯥꯕ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯆꯥꯕ ꯍꯟꯖꯤꯟ ꯆꯥꯕ ꯌꯨꯒꯁꯦ ꯍꯟꯖꯤꯟ ꯊꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯛꯑꯦꯕ ꯑꯗꯨ ꯃꯥꯅ ꯍꯪꯉꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯪꯉꯦ ꯑꯗꯒꯤ ꯃꯅꯥꯏ ꯑꯃꯅ ꯍꯥꯏꯔꯦ ꯁꯔꯒꯗꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗ ꯇꯧꯕ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒ ꯑꯖꯦꯜ ꯑꯃꯨꯛ ꯍꯪꯉꯦ ꯑꯇꯩ ꯊꯋꯥꯏꯁꯤꯡꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦꯅ ꯍꯪꯕꯖꯥꯠꯅꯤ ꯁꯔꯒꯗꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯦ ꯃꯐꯝꯗꯨꯗ ꯂꯣꯏꯅ ꯂꯩꯅꯩꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯨꯒ ꯑꯖꯦꯜꯅ ꯃꯐꯝꯗ ꯆꯠꯂꯒ ꯃꯈꯣꯏꯕꯨ ꯎꯅꯕ ꯌꯥꯗꯕ꯭ꯔꯥ ꯃꯈꯣꯏꯒ ꯊꯦꯡꯅꯔꯨꯕ ꯌꯥꯗꯕ꯭ꯔꯥ ꯍꯪꯉꯦ ꯑꯗꯨꯒ ꯃꯅꯥꯏ ꯑꯃꯅ ꯍꯥꯏꯕꯖꯥꯠꯅꯤꯀꯣ ꯁꯔꯒꯗꯗꯤ ꯅꯍꯥꯛꯅ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯅꯪꯒꯤ ꯏꯃꯥ ꯏꯄꯥ ꯅꯪꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯎꯅꯕ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯆꯍꯤ ꯂꯤꯁꯤꯡ ꯍꯦꯟꯅ ꯆꯪꯒꯅꯤ ꯌꯥꯝꯅ ꯂꯥꯞꯄꯤ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯒꯤ ꯑꯖꯦꯜꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯗꯧꯕꯅꯣꯅ ꯍꯪꯉꯦ ꯅꯍꯥꯛꯀꯤ ꯅꯄꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤ 10 ꯍꯦꯟꯅ ꯄꯨꯟꯁꯤꯔꯤ ꯆꯍꯤ 10 ꯍꯦꯟꯅ ꯄꯨꯟꯁꯤꯒꯤꯅꯤ ꯂꯩꯒꯤꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯏꯃꯥꯅ ꯆꯍꯤ 30 ꯍꯦꯟꯅ ꯄꯨꯟꯁꯤꯒꯤꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯍꯤꯡꯉꯒ ꯂꯩꯔꯤ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯒꯤ ꯑꯖꯦꯜꯅ ꯍꯥꯏꯔꯦ ꯑꯛꯁꯥꯗꯤ ꯀꯝꯗꯧꯔꯤꯒꯦꯅ ꯍꯪꯉꯦ ꯑꯛꯁꯥꯗꯤ ꯃꯍꯥꯛꯇꯤ ꯆꯍꯤ 50 ꯍꯦꯟꯅ ꯆꯍꯤ 50ꯒꯤ ꯆꯥꯡꯗ ꯄꯨꯟꯁꯤꯒꯤꯅꯤ ꯍꯤꯡꯒꯤꯅꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯑꯖꯦꯜꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯁꯦ ꯏꯊꯟꯇ ꯅꯥꯏꯇꯣꯝ ꯄꯨꯟꯁꯤ ꯂꯦꯜꯂꯒꯗ꯭ꯔꯥꯅ ꯍꯪꯉꯤ ꯍꯣꯏ ꯃꯗꯨꯃꯛ ꯂꯦꯜꯂꯒꯅꯤ ꯅꯍꯥꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯥꯛꯀꯗꯕ ꯃꯇꯝꯗꯣ ꯑꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯦꯟꯒꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯖꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯛꯁꯥ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯕꯒꯦꯅ ꯍꯪꯉꯦ ꯑꯛꯁꯥꯗꯤ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯈꯟꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯇꯝ ꯆꯨꯞꯄꯗ ꯀꯞꯇꯅ ꯈꯣꯠꯇꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯨꯏꯔꯔꯣꯏ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯑꯅꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯍꯥ ꯑꯃꯒ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯁꯦ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯒꯅꯤ ꯅ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯦꯕ ꯃꯉꯣꯟꯗ ꯑꯗꯒꯤ ꯑꯖꯦꯜꯁꯦ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯍꯧꯒꯠꯂꯒ ꯆꯠꯄ ꯈꯣꯠꯄ ꯌꯥꯝꯅ ꯄꯥꯝꯃꯦꯕ ꯃꯐꯝꯗꯨꯗ ꯁꯨꯝ ꯍꯟꯖꯟꯅ ꯐꯝꯃꯒ ꯁꯨꯝ ꯂꯩꯁꯜꯂ ꯂꯩꯕꯁꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯩꯅꯕ ꯐꯥꯎꯔꯛꯇ꯭ꯔꯦ
ꯑꯗꯩ ꯆꯥꯕ ꯊꯛꯄ ꯑꯣꯏꯔꯒꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯆꯥꯕꯁꯦ ꯃꯉꯣꯟꯗ ꯍꯩꯅꯔꯛꯇ꯭ꯔꯦꯕ ꯑꯗꯒꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯥꯒꯤ ꯃꯃꯥ ꯎꯅꯕ ꯄꯥꯝꯃꯦ ꯑꯗꯒꯤ ꯑꯛꯁꯥꯁꯨ ꯎꯅꯅꯤꯡꯉꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯑꯦꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯥꯅ ꯃꯃꯥꯡꯊꯛꯇ ꯇꯝꯅꯤꯡꯈꯤꯗꯕ ꯐꯥꯎꯈꯤꯕꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯐꯥꯎꯔꯛꯑꯦ ꯑꯗꯒꯤ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯑꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯀꯣꯏꯕ ꯂꯥꯡꯕ ꯈꯣꯠꯄ ꯄꯥꯝꯃꯛꯑꯦꯕ ꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯒꯤ ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯍꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯀꯗꯕꯅꯤ ꯑꯋꯥꯕ ꯈꯟꯖꯟꯕ ꯌꯥꯗꯦ ꯃꯗꯨꯅ ꯀꯥꯟꯅꯗꯕ ꯋꯥꯈꯜꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯔꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕꯗꯤ ꯌꯥꯝꯅ ꯍꯤꯡꯕ ꯋꯥꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯅꯤ ꯊꯕꯛ ꯁꯨꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯂꯥꯏ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯑꯖꯦꯜ ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯀꯛꯁꯦ ꯃꯁꯤꯗ ꯑꯩ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯕꯁꯦ ꯀꯔꯝ ꯀꯥꯟꯐꯧ ꯐꯝꯒꯗꯨꯅ ꯍꯪꯉꯦꯕ ꯃꯥꯅ ꯑꯗꯨꯒ ꯃꯅꯥꯏꯗꯨꯅ ꯍꯥꯏꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯒꯅꯤꯅ ꯍꯥꯏꯔꯦ ꯃꯅꯥꯏꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯔꯒ ꯑꯖꯦꯜꯁꯦ ꯃꯁꯥ ꯃꯊꯟꯇ ꯁꯤꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯑꯦꯕ ꯃꯥꯁꯦ ꯁꯤꯅꯤꯡꯕ ꯑꯃ ꯐꯥꯎꯔꯦ ꯃꯥꯁꯦ ꯁꯤꯖꯔꯒꯦꯅ ꯍꯥꯏꯖꯔꯦ ꯑꯗꯒꯤ ꯃꯅꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯁꯤꯕ ꯃꯤ ꯑꯃꯅ ꯅꯁꯥ ꯅꯇꯣꯝꯇ ꯍꯥꯠꯆꯕ ꯁꯤꯖꯕ ꯌꯥꯗꯦꯅ ꯍꯥꯏꯔꯦ ꯑꯖꯦꯜꯁꯦ ꯃꯥꯁꯦ ꯍꯦꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕ ꯃꯇꯝꯗ ꯃꯅꯥꯏ ꯑꯃ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯑꯖꯦꯜꯗ ꯍꯥꯏꯔꯛꯑꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯍꯥꯛꯇ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯃꯗꯨꯗꯤ ꯅꯍꯥꯛꯁꯦ ꯑꯁꯤꯕ ꯅꯠꯇꯦ ꯅꯍꯥꯛ ꯍꯤꯡꯉꯤꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯍꯥꯛ ꯃꯤꯔꯝꯂꯦꯟꯗ ꯄꯨꯕꯤꯔꯒꯦꯅ ꯍꯥꯏꯔꯦ ꯃꯅꯥꯏꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯖꯦꯜꯁꯦ ꯃꯥꯁꯤ ꯌꯥꯝꯅ ꯉꯛꯆꯔꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯍꯤꯡꯉꯤꯕ ꯑꯩꯕꯨ ꯑꯁꯤꯕ ꯅꯠꯇꯕꯅ ꯍꯥꯏꯔꯦ ꯃꯥꯅꯦ ꯅꯍꯥꯛ ꯑꯁꯤꯕ ꯅꯠꯇꯦ ꯑꯍꯤꯡꯕꯅꯦ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯑꯖꯦꯜꯁꯦ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯑꯗꯒꯤ ꯃꯅꯥꯏꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯑꯄꯪꯕ ꯁꯤꯔꯝꯕ ꯃꯌꯥꯝꯗꯣ ꯃꯥ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯑꯝꯃꯦꯕ ꯑꯖꯦꯜꯁꯦ ꯑꯗꯒꯤ ꯑꯖꯦꯜꯁꯦ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯥꯒꯤ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯡꯁꯥꯒ ꯆꯪꯉꯛꯄ ꯀꯥꯟꯗ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦꯕ ꯃꯁꯥꯁꯦ ꯑꯗꯒꯤ ꯑꯖꯦꯜꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯃꯥ ꯃꯄꯥꯒ ꯀꯣꯟꯗꯅ ꯈꯣꯠꯇꯅ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯀꯞꯄꯦ ꯃꯃꯥ ꯃꯄꯥꯁꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯖꯔꯦ ꯃꯃꯥ ꯃꯄꯥꯁꯨ ꯀꯞꯄꯦ ꯑꯗꯨꯒ ꯑꯛꯁꯥꯁꯨ ꯊꯦꯡꯅꯔꯦ ꯑꯛꯁꯥꯗ ꯍꯪꯉꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥꯅ ꯍꯪꯉꯦ ꯑꯗꯒꯤ ꯑꯛꯁꯥꯅ ꯈꯨꯝꯃꯦ ꯍꯣꯏ ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤ ꯀꯝꯗꯧꯅ ꯑꯩ ꯅꯪꯕꯨ ꯀꯥꯎꯊꯣꯛꯀꯗꯧꯅꯣ ꯍꯥꯏꯔꯦ ꯑꯖꯦꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯛꯁꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯄꯣꯛꯑꯦ ꯍꯦꯟꯅ ꯐꯥꯎꯔꯦ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅꯤꯁꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏꯅꯤꯁꯦ ꯂꯨꯍꯣꯡꯉꯦ ꯉꯁꯥꯏꯒꯤ ꯑꯖꯦꯜ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯌꯨꯠꯁꯇꯣ ꯑꯗꯨꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕꯗꯣ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯑꯦ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯑꯦ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯁꯦ ꯌꯥꯝꯅ ꯗꯨꯝꯗꯥꯡ ꯇꯧꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯑꯖꯦꯜꯒ ꯑꯛꯁꯥꯒꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯖꯦꯜꯗ ꯃꯁꯥꯗ ꯍꯥꯟꯅ ꯑꯇꯟꯕ ꯂꯩꯔꯝꯕꯗꯨꯁꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨꯗꯒꯤ ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯇꯦꯡꯁꯤꯡ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯃꯤꯡ ꯆꯠꯄ ꯃꯍꯥꯛꯁꯦ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯌꯥꯝꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯅꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ